Manipur gi Nouna Chief Secretary oina hapkhraba Prashant Kumar Singh na Kangpokpi District ta Chattuna mapham adugi CSO Singh gi luchingba Singh Amadi District Level Officers Singh ga unnaduna wari shannakhre Kangpokpi District ki DC gi Conference Hall da ngarang pangthokhiba mifam amada Manipur gi Chief Secretary na State asi manglam da changsinaba amana amagi mateng pangnaduna puna thabak tawminaba mathau tai haiba wafam thamki miyamna thengnariba khudongchadaba singi matangda maike edongi CSO singna pukhalakpa wafam sing munna taraba matungda Manipur lengang hojik miyamna thengnariba khudongchadaba sing asi soidana kokhanaba honagani haibagi thazaba mahakna pikhi Medical Amadi Education ki District Level Officers Sing su saruk yakhiba mifam adu lengak amadi tongan ba organization singi marakta pau phone nabagi dama achoba platform am oikhi mifam adu da Manipur lengak ki Commissioner Home N Ashok Kumar Amadi DGP Rajiv Singh su saruk yakhi mifam adu loiraba matung numidang oiram da Kangpokpi District ki DC Mahesh Chaudhary amasung SP Manoj Prabhakar Amadi SDO Kangpokpi ka loinana Champhai Subdivision ki manung channa Ngamun Village da Saba Prefabricated House da Chattuna mapham adugi fibam su yengsinki Chief Secretary gi khongchat adugi manung channa inmate singna laiba fibam adu yengsin bakal loinana tangai fadaba potlam singsu yenthoki khongchat adu da Chief Secretary Prashant Kumar Singh na asigumba luraba tanja asida mayumakai thadoktuna lanjanari ba miyamda DC na thaujal biba amadi mateng pangbiba asina kharadang oirabasu pentok hanba amadi asa ama piba ngamlagani haina phongdokhi